आली न्यूज़ ता मैम मुखा तरामोक चरी मखा दबा पाउसिंग मैम दा पिजरी ngarang ahing nongyai bazar shop owner community na pauna amasung thangal kaithel da kaukiba pung kunmari gi ban sawatladuna ngasi kaithel ani asigi dukan singthong hangna khidrei pauna amasung thangal kaithel da leiba hidak langthak yonba dukan yauna dukan loina thonglona khi kaithel ani asida mi tinbagi chang yamna hanthakhi adumoinamak khwaramban nupi kaithel ahum di mahausa gum pot pham na khi panba yabade bazar shop owner community gi mioi sing na ngarang ahing nongyai dagi horaga ngasi ahing nongyai fawba pung kunmari pauna amasung thangal kaithel da ban tawragani haina community asigi members sing na cherol ama thadurakhibani cherol aduna hai kaithel ani asida ban tawgadoriba simaroina bazar area da leiba achauba amadi apikpa dukan tawriba mioi sing na tongan ba makhalgi awaba khudong chadaba kaya mayok nariba si yenglaga pung kunmari bazar ban tawbagi fireba silobani ban asi ngarang ahing nongyai dagi horaga ngasi ahing nongyai fawba chathagani haidi Maitai Mitai Furup Sadul Tribe List Chalhan Badanatana Chin Kuki Singdagi ST status Lothok Triba Fawale Palaitana Sansin Kigani Haina RPI Thawale gi National Secretary Maheshwar Thongnawjam na phongdurakli Hiramasiga Mari Leinana Tha Sigi Tarani Panda Union Minister of State for Social Justice and Empowerment amasung RPI Thawale gi National President Ramdas Vandu Athawale yauna Party Sigi Central Committee gi mifam amafam laba matung Mumbai da pangthokiba bawgi mifam amada wafam asi Maheshwar Thongnawjam na phongdukhibani Maana makhatan hai mapal Manipur dagi mitop ka hena changsilakpana maram oiraga lamdam asigi yalhomi singda akaiba kya piriba si thingnaba nauna changsilakliba Chin Kuki singda piriba ST status asi lokthokpagi tangai fadaba leirei mitop oina leiramba kanglup ama Manipur yorokpada masa mathanta ST list chalhanduna khudong chaba khudingmak phanghanba haibasi khwaidagi chawba soibane Amarom Maitai Furup asi Scheduled Tribe List chanba yabagi chapchaba right amasung eligibility lei pumnama asi yenglaga State lengak na Maitai Mitai Furup ST list chalhanba amasung Chin Kuki singbu ST list gi lokthoknaba recommendation ama center da thuba matamda thabiyo State lengak na recommendation hek thabaga haiba singa si thabak to onthoknaba honabada RPI Thawale na mapung phana sawanaba sem saduna leirei hiramasida Manipur da leiriba political party khudingmak na su sawat piu haina su Maheshwar Thongnawjam na appeal tawki Inclusion or exclusion se state government recommend to the yadabanina state government recommend to biro adui matung dagidi akoi party gi su choba support am pizagani mitai na ST chalanba amasung Chin Kuki na ST lathokpagi matang da su akoi party Congress oiro NPP oiro Sip Sena oiro leibiri ba CPI oiro leibiri ba party myamna full support tawjagani state government amtang recommend to biro haibase isagi thauna amang loina na state central gi leading party gi members sing duda takshan biraga makoi na su lathok an biro adu taragadi state government su Tongningam da boy ga su tongning bagi moi itinama power pa su yai aduna party sing se just khanaraga launaraga amma hunaraga leiderbai matam to asi yang warabane aduna pulak punjalaga akoi gi party gi side tagi tobiro akoi leiri ko tawro akoi party na su central government da central gi part yor pa matam da state gi part lochila ga recommend tawra akanda central gi part yor akanda akoi party na su full support tawgani ko na koi poto pandam do phangna bagi hona bada haibase lathopiro Paugi mifamadu da sorgi akiba party sigi central committee gi member Binod Nikal Zen hai chahi ma helaba Manipur gi irang asigi matang da pangthokhiba mifam amana party si Manipur miyam gi damak lep na bawarit lorei Maitai Mitai Furup ST list chalhana ba matam kya gi mamang da gi lamdam asigi miyam na sangsilakliba khongjang asida party asina mapung phana sawatli haina su mahang makhata khi तो वहां के स्टेट गवर्नमेंट ने वो रिकमेंडेशन जल्द से जल्द देना चाहिए अगर स्टेट गवर्नमेंट रिकमेंडेशन देता है तो आर्टिकल 342 के आधार पर स्टेट गवर्नमेंट अगर रिकमेंडेशन देता है कि मैतेई समाज को एसटी का दर्जा दिया जाए और जो चिन कुकी के लोगों को जो एसटी का दर्जा मिला है और जो अभी आए हुए जो लोग हैं उन्होंने डायरेक्ट दर्जा प्राप्त हुआ है वो निकालने के लिए अगर स्टेट गवर्नमेंट हमें सेंट्रल गवर्नमेंट को अगर देता है उनका प्रपोजल देता है तो जरूर रिपब्लिकन पार्टी ऑफ इंडिया वो प्रपोजल को सपोर्ट करेंगी समर्थन करेंगी और 100% हम लोग महेश्वर जी के पीछे और रिपब्लिकन पार्टी ऑफ इंडिया मणिपुर स्टेट के पीछे हम लोग रहेंगे Manipur gi apun basaktam sagat pamadi inat lining kanjana bagi wakhalonda kanglai ngak lau kauba khul ngak pa singgi oiba loop amang asi sana konungi udra sanglen laibungda safong krei nauna safong liba loop asigi pafal firal amaso angom ningthau poirei ton namiyam da sakta ki amadi udra sanglen da laiba ibudhau pakhang ba amadi event dau live na ani gi khubam da wasak lauki
Sana konunggi phamnaibasing yauna pangthokiba thorom aduda sarukyakiba angom ningthau poirei ton hai Kaitharak laba ina lining asi hingat hanabagi pandam da maitai ningthau sana jawba leisembagi yathang makhada ngasigi loop asi nauna saphongbani loop asina kaitharak laba khunai asi hingat hanbada jawba thodang lobagi tangai fadaba leyamadi miyamgi ihul khangna thau panglakani haibagi thajaba thamle haina mahana phongdokhi thorom aduga mari leinana nauna saphongliba loop asigi advisor sapam cha kanglei hai yellow furup singda mitop na landarakliba asida masagi oijaba pumnamak thadoklaga Ireibak amasung yelhomi singidama kathokpa haiba wakhalon asina mang tharaga loop asi saphongbani yelhomi singi hauраklon kansi harabadi nakol thadokpa norukna chatpa amadi nupi khunaibu ikai khumnaba change ngasigi khunai asida thaksi khasi kaitharakpa nupi khunai da ikai khumnaba manglakpa amadi mayai kaba chunjakta lublakpa kaya asina nongmagi khunai asi maning halakpani acherpa firep amaga loina nalamda masigi apunba saktam amasung yelhomi sing mungaklo piduna kanjana bkhotna bada loop asigi thomi singna puna honamina se haina mahangna makata khi ngasigi yaikarba tungthom sidaida aikhoi mea bidari si lisang sitna haukiba megita hukungdagi chatharakba adugumba leibak sigi aruba takraksingda leiriba maitei khulsing kandaba yade aikhoi iramdam se kayanba yaroi haina awaba kya khamjaraba phul ngakpa mayamsing machu sangjadriba magi mathumoi da mariba sibana kuyom oirakanda yomsilaga manipur gi ngamkhai kaiba yaroi haina lepsari ba mayamsing do koi punjalakada ngasigi numitsidayda kanglei ngaklau tuba lufama sembagi adugumba yaikarba numit aduni madugi dukta nekoni nasi mafam sidayda thorom pangthokjaribasi Sombungda laiba Biramangol College da award poza sing tharak triba fawba anoba academic session gi admission process thingzele haina Desam Biramangol College Unit Council gi education secretary Achoibam Nandeshori na phongdorakli College asida ngasi pangthokpa pawgi mifam amada wafam asi phongdokladuna mahangna makhatana hai lamdam asigi higher education da chathari ba lairik tambagi mawong asi aduki matik thamoi sokningai oire admission tawba matamda mahiroi masing ka hena lausilaga award poza singna mention bidabadagi chauna khudong chadaba kaya mayoknare oza masing sudabana maramoiraga college asida mahiroi sing mapung phana mahi masin tamba phangdre oiragliba fibam masina maramoiraga mahiroi singna su examination khak pass tawkhraga loire haiba wakhalon aduga loinana aranba pambai kya chathaduna exam thabagi hainabi lakle afaba khunai amasung afaba mirol ama sembada education system phagat hanbagi achauba tangai fadaba lei maramaduna award po oza sing asi tharak jiba fawba college asigi anoba session gi admission process thingzile athing basigi mayokta college authority na admission process atharam labadi maduda thoklakpa afafata gi texta pumnamak college asigi principal amasung head of department singna pugadabani haina mahangna phongdokhi hauji manipur ta tharak higher secondary education system asi yamna mong marin ta da babrum amada leire khudam oina emission gi matang da mahiroi intake asi ka hena lakshinba aduga ozana ka hena watpa lari takpiba matam desu oza su da bana maram oiraga mapung phana lari takpa ngamdaba exam gi matam lakpada pass khaki khalaga aranda pambe sijina duna exam thaba asi khauji chathar yu hibam amani hibam asina hauji chatha goreba birang college ki admission process asi oza waliba department sing khudakta thinjinjare karigoma mathata thamjari wafam sing asi thawoi bidana admission process ki thabak asi makha chathara taragadi college asi principal amadi head of department na amsi tholopa daite khudima pujagada Kumzali Singani Tara Taruki July Tara Nipanda Bihar gi Aurangabad district ki manung chana laiba Gaya gi mafam amada operation chathabada Naxalite singna IED attack chatharakpada laikidaba CRPF ki Chaniga manga suba Cobra Battalion gi head constable Khundrakpam Openrogi mita mamanga simai kumhangdokre laikidaba Khundrakpam Openrogi mita madu Imphal district ki manung chana laiba Haraurau awang laikai de laiba mahaki yumda CRPF ki humpumapan suba battalion ki commandant Bajrang Lal na hangdokhi Thormaduga mari leinana Bajrang Lal na hai laikidaba Openro na lorum bathodang kya amadi mahaki mathongna maring jela du sing thaningai oi amarom da status da thokliba irang asida CRPF na pamdaba thodok sing thoktana balofam thokpa thodang khodimak lauri achuba matam da lamdam asida mahusagum tangdu leita ba hanjin borishno hainasu mangna makhatakhi जब कभी भी कोई ज़रूरत होती है हमारी बहुत सी स्कीमें हैं जिनके बारे में हमारे अधिकारियों ने आपको बताया होगा बच्चों की नौकरी का मामला हो चाहे चिकित्सा का मामला हो चाहे और कोई सुविधा कहीं एडमिशन कोई बच्चों की पढ़ाई से संबंधित मामला हो
तो या कहीं बच्चों की शादी करने से संबंधित मामला हो, उन सब में केंद्रीय रिजर्व पुलिस बल की जो कल्याणकारी योजनाएं हैं उनमें इन चीज़ों का प्रावधान है और समय समय पे हम उनकी ज़रूरतों को पूरा करने के लिए तत्पर रहते हैं। और राष्ट्र के प्रति जो इस भाव के साथ, राष्ट्र के प्रति समर्पण भाव के साथ जो किए गए कार्य हैं, जो बलिदान हैं, उनको ना बुलाते हुए और उनके लिए हमेशा से हमारे यहाँ जैसे नज़दीक आपके ग्रुप सेंटर लांजिंग है, उसमें भी समय समय पे ऐसी गोष्ठी होती रहती है, मीटिंग होती है, उन सब में बुलाया जाता है, उनकी समस्याओं को सुना जाता है और उनके लिए क्या अच्छा काम कर सकते हैं, किसी प्रकार की कोई उनको कोई दुविधा हो, कोई तकलीफ हो तो उसमें मदद की जा सके। आले न्यूज़ मतांग से लोचनजरे पिनेक ताबिर बिसुंग अमुका नखरुम जरे।